Silet Frontier gi Commandant oiriba Colonel Ines Lising amaga sanipan kunmari October thada Kasar gi Tilain amasung Dutpati da Lanban saduna leiram mayeknaba pumnamak Kasar thaduktuna Manipurom da hankre haiba pau phangle Captain House amasung Lieutenant Fisher na yengubadasu achumbani haiba tammare madudagi Kabo na sizinaramba lanba madu pumthu thudek halaga Captain Lister buna Tilain da amasung Gambir Singh buna Dutpati da matam khara leinaba haijaki asumna Manipur taba lambi gi Paskandi haiba mafam madu phawbada yeknaba leitre haina British Sarkar da pau piki Kabugi mapangal yaitheknaba British Sarkarna December thada Kasardagi Manipur phawduna Kabugi lam abha taba asangba lambi ama semnaba warep taki Thabakasi pangthoknaba Lising amaga chanipan kunmangagi January thada Brigadier General Suldham gi makhada lanmi lising taret tharaktuna silhet leirare Makhoi gi chana thaknaba singdu Samu ut amasung salabana honnaba thaurang tawki madudagi pioneers singna Badapuragi Baskandi taba lambi semba loinaduna Suldham 3rd Brigade kaloinana khusukhulai amasung top achauba mayam ama puduna Dutpati tamna sandorakle adubu nong yamna taba lambi phattabaduna awaba kaya mayoknaki Suldhamna Baskandi da thungdringai mamangdagi hauna abha taba lambi semba hugatki Baskandi dagi Ziri nalagi torban parengda mile nifu sangba lambi asina hanna semnaba thaurang tawraga maduda thabak suriba mi sing adu kabuna yeikhai thingai handanabagidamak ngaknaba Gambir Singh amasung Captain Dat John da sinaki Suldhamna Baskandi yawbada Manipur dagi abha taba lambi asi khudakta sembadi oithoktabani haiba khangle masi semba hugalakpada ngairingaida samu mayam ama mafam khangkhidre ut mayam ama susire san laba chauba lising amaga masa samri ge leiriba dusu phanayamna sire maram asina Suldhamna lambi semba se toknaba hukum tawre madudagi silheta Brigadier Duncan gi makhada lanmi khara thanamlaga Kasardana Native Infantry Corpus anine Silhet Local Corpus ne thamnamduna Suldham su Dhaka headquarter da hongki Suldhamna satringaida Gambir Singh unabada hairame matam phatringai sida Kabogi makhuttagi Manipur handokpa khudong yamna charoi dawri aduna tha khara si Kasar ngaktuna leibikho masi tabada Gambir Singh panthaba sumdre haina yakhidre Gambir Singh na hairei hojik asi mafam da kabo yamna chaiduna leiri makhoi asina khulakta changduna khungi mi singbu yamna ot nairi aina pau lobada hojik Manipur da kabo lising ani muk leiri masina tabatai su mafam da lehori haina tajai makhoi si nongju tha loibaga Assam gi mafam atai dagi lakkadoriba mayam ga tinaduna hena chawba lanmi mapai ama semduna kasada soidana tarakkadori maram sina makhoi gi lanmi semgatringaida tanthok hobana chumgani natrabadi tungda hena khudong thiba oihallak loi hainingai leite wafam duda Suldham na haire takpiri badu yamna chumme maduda lanmi gi phizol pumnamak set charabanina aikhoi gi midi nong chuduna lambi lamdang phatringai matam asida sanglaba songlaba
ꯃꯅꯤꯄꯨꯔꯒꯤ ꯆꯤꯡ ꯂꯝꯕꯤꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯖꯨꯒꯣꯠ ꯏꯆꯥ ꯆꯥꯔꯣꯏꯗꯧꯔꯤ꯫ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤ ꯑꯗꯣꯝꯅ ꯍꯦꯟꯅ ꯈꯪꯕꯤꯔꯤꯕꯅꯤ꯫ ꯒꯝꯚꯤꯔ ꯁꯤꯡꯅ: ꯃꯗꯨꯃꯛ ꯌꯥꯝꯅ ꯆꯨꯝꯕ ꯋꯥꯐꯝꯅꯤ꯫ ꯑꯗꯣꯝꯒꯤ ꯃꯤꯗꯗꯤ ꯋꯥꯅ ꯊꯣꯛꯀꯅꯤ꯫ ꯑꯗꯨꯗ ꯈꯨꯗꯣꯡ ꯆꯥꯕ ꯍꯥꯏꯕꯁꯤ ꯄꯥꯡꯅ ꯍꯦꯛ ꯊꯣꯛꯄ ꯅꯠꯇꯦ꯫ ꯑꯗꯣꯝꯒꯤ ꯃꯤ ꯌꯥꯎꯗ꯭ꯔꯕꯁꯨ ꯂꯦꯚꯤꯁ ꯑꯁꯤꯗꯪ ꯄꯨꯗꯨꯅ ꯂꯥꯏꯕꯛ ꯌꯦꯡꯖꯔꯨꯔꯒꯦ꯫ ꯁꯣꯏꯗꯅ ꯇꯥꯟꯊꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯅ ꯅꯤꯡꯖꯩ꯫ ꯃꯗꯨ ꯇꯥꯕꯗ ꯁꯨꯜꯙꯥꯝ ꯌꯥꯝꯅ ꯉꯛꯅ ꯊꯣꯛꯈꯤ꯫ ꯐꯅ ꯍꯩꯁꯤꯡꯕ ꯑꯣꯏꯔꯕꯁꯨ ꯃꯤ 500ꯅ 2000ꯒ ꯀꯔꯝꯅ ꯄꯥꯔꯨꯒꯅꯤ? ꯃꯁꯤ ꯉꯛꯐꯝ ꯊꯣꯛꯄ ꯋꯥꯅꯤ꯫ ꯋꯥꯐꯝꯗꯨꯗ ꯁꯨꯜꯙꯥꯝ: ꯔꯥꯖꯥ ꯁꯥꯍꯦꯕ, ꯇꯥꯛꯄꯤꯔꯤꯕꯁꯤ ꯉꯛꯐꯝ ꯊꯣꯛꯄ ꯋꯥꯅꯤ꯫ ꯔꯥꯖꯥ ꯁꯥꯍꯦꯕꯅ ꯌꯥꯕꯤꯗ꯭ꯔꯕꯗꯤ ꯃꯗꯨ ꯃꯉꯥꯏꯔꯦ꯫ ꯂꯥꯏꯕꯛ ꯌꯦꯡꯕꯤꯔꯨꯔꯣ꯫ ꯂꯦꯚꯤꯁꯀꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯑꯃꯁꯨꯡ ꯑꯆꯥ ꯑꯊꯛ ꯄꯨꯝꯅꯃꯛ ꯋꯥꯠꯇꯅ ꯄꯨꯕꯤꯈꯣ꯫ ꯑꯄꯟꯕ ꯂꯩꯇꯅ ꯌꯦꯛꯅꯕ ꯇꯥꯟꯊꯣꯛꯇꯨꯅ ꯃꯅꯤꯄꯨꯔꯒꯤ ꯁꯤꯡꯍꯥꯁꯟꯗ ꯊꯨꯅ ꯂꯦꯡꯈꯠꯄ ꯏꯁꯣꯔꯗ ꯅꯤꯖꯔꯤ꯫ ꯑꯁꯨꯝ ꯍꯥꯏꯅꯗꯨꯅ ꯁꯦꯔꯖꯨꯠ ꯒꯝꯚꯤꯔ ꯁꯤꯡ 1915ꯒꯤ ꯃꯦ ꯊꯥꯒꯤ ꯇꯥꯔꯤꯛ 18ꯇ ꯁꯤꯜꯍꯦꯠ ꯊꯥꯗꯣꯛꯇꯨꯅ ꯃꯅꯤꯄꯨꯔ ꯇꯝꯅ ꯈꯣꯡꯁꯥꯟꯈꯤ꯫ ꯕ꯭ꯔꯤꯇꯤꯁ ꯁꯔꯀꯥꯔꯒꯤ ꯍꯨꯀꯨꯝꯅ ꯆꯠꯄ ꯅꯠꯇꯕꯅꯤꯅ ꯂꯦꯐꯇꯅꯦꯟꯠ ꯄꯦꯝꯕꯔꯇꯟ ꯁꯥꯍꯦꯕ ꯑꯁꯤꯗꯤ ꯚꯂꯟꯇꯤꯌꯔ ꯑꯣꯏꯅ ꯂꯝꯕꯤ ꯊꯣꯡ ꯑꯃꯁꯨꯡ ꯑꯇꯩ ꯂꯝ ꯇꯥꯕ ꯌꯥꯕ ꯂꯝꯕꯤ ꯌꯦꯡꯗꯨꯅ ꯒꯝꯚꯤꯔ ꯁꯤꯡꯒꯤ ꯃꯇꯨꯡ ꯏꯜꯂꯛꯏ꯫ ꯁꯦꯔꯖꯨꯠ ꯑꯁꯤ ꯒꯨꯂꯥꯕꯒꯟꯖ, ꯕꯤꯔꯥ ꯕꯖꯥꯔꯅꯆꯤꯡꯕ ꯂꯝꯕꯤꯗ ꯆꯨꯝꯗ꯭ꯔꯤꯡ ꯂꯦꯡꯒꯅꯤ ꯍꯥꯏꯅ ꯇꯧꯕꯗ ꯅꯣꯡꯅ ꯂꯝꯕꯤ ꯌꯥꯗꯗꯨꯅ ꯕꯔꯥꯛ ꯇꯨꯔꯦꯟꯒꯤ ꯑꯣꯏ ꯊꯪꯕ ꯇꯣꯔꯕꯥꯟꯒꯤ ꯑꯀꯣꯏꯕꯗ ꯂꯝꯕꯤ ꯆꯠꯇꯨꯅ ꯇꯥꯔꯤꯛ 19ꯗ ꯕꯁꯀꯟꯗꯤꯗ ꯊꯨꯡꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔꯒꯤ ꯁꯣꯡꯂꯕ ꯆꯤꯡ ꯂꯝꯕꯤꯗ ꯂꯦꯡꯗꯨꯅ ꯇꯥꯔꯤꯛ 15ꯗ ꯆꯦꯔꯤ ꯅꯂꯥ ꯂꯥꯜꯂꯤ꯫ ꯃꯗꯨꯗꯒꯤ ꯂꯈꯤꯝꯄꯨꯔ ꯃꯅꯥꯛꯀꯤ ꯀꯐꯨꯠ ꯑꯣꯏꯅ ꯇꯧꯕ ꯂꯝꯗꯨ ꯂꯦꯡꯂꯒ ꯕꯔꯥꯛꯀꯤ ꯑꯋꯥꯡꯗ ꯂꯩꯕ ꯆꯤꯡꯁꯥꯡ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯖꯤꯔꯤ ꯅꯂꯥꯒꯤ ꯅꯣꯡꯆꯨꯞꯀꯤ ꯖꯪꯒꯟ ꯃꯌꯥꯗ ꯄꯣꯊꯥꯏ꯫ ꯖꯤꯔꯤ ꯅꯂꯥꯒꯤ ꯆꯤꯡ ꯀꯥꯗꯨꯅ ꯃꯥꯏꯜ 30 ꯂꯦꯡꯂꯒ ꯃꯅꯤꯄꯨꯔ ꯚꯦꯂꯤꯗ ꯊꯨꯡꯈꯤ꯫ ꯂꯝꯕꯤ ꯑꯁꯤ ꯂꯥꯛꯄꯗ ꯅꯣꯡꯅ ꯌꯥꯗꯗꯨꯅ ꯌꯥꯝꯅ ꯄꯟꯈꯤ꯫ ꯖꯨꯟ ꯊꯥꯒꯤ ꯇꯥꯔꯤꯛ 1ꯗ ꯃꯨꯟꯖꯤꯔꯣꯟ ꯀꯣꯅꯥꯗ ꯊꯨꯡꯕꯗꯒꯤ ꯅꯣꯡ ꯆꯨꯗꯨꯅ ꯅꯨꯃꯤꯠ 6ꯅꯤ ꯄꯜꯂꯤ꯫ ꯃꯇꯝ ꯑꯁꯤꯗꯒꯤ ꯆꯦꯡꯖꯦꯟ ꯂꯣꯏꯈꯤꯗꯨꯅ ꯆꯤꯡꯃꯤꯗꯒꯤ ꯐꯪꯕ ꯆꯦꯡ ꯆꯥꯏ꯫ ꯆꯦꯡꯒꯤ ꯃꯃꯜꯗꯤ ꯌꯥꯝꯅ ꯍꯣꯡꯉꯦꯗꯤ ꯍꯥꯏꯕꯕꯨ ꯐꯪꯗꯕ ꯃꯇꯝꯅ ꯌꯥꯝꯃꯤ꯫ ꯒꯝꯚꯤꯔ ꯁꯤꯡꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯃꯩꯇꯩ ꯉꯥꯛꯇꯅꯤ꯫ ꯃꯈꯣꯏ ꯑꯗꯨ ꯆꯥꯕꯣꯏ ꯆꯥꯗꯕꯣꯏ ꯇꯧꯔꯕ, ꯅꯣꯡ ꯆꯨꯗꯨꯅ ꯂꯝꯕꯤꯁꯨ ꯐꯠꯈꯤꯗ꯭ꯔꯕ ꯑꯗꯨꯃꯛꯇꯗ ꯀꯅꯥꯅꯁꯨ ꯕꯦꯔꯥ ꯇꯧꯅꯗꯦ꯫ ꯍꯔꯥꯎ ꯍꯔꯥꯎꯅ ꯑꯗꯨꯝ ꯆꯠꯂꯤ꯫ ꯋꯥꯕꯅ ꯆꯣꯛꯊꯔꯕ ꯃꯇꯝ ꯑꯗꯨꯗꯁꯨ ꯄꯣꯊꯥꯕ ꯂꯩꯇꯅ ꯏꯔꯪ, ꯇꯨꯕꯨꯠ ꯇꯨꯔꯦꯟꯅꯆꯤꯡꯕ ꯂꯥꯟꯊꯣꯛꯅꯕ ꯎ ꯌꯥꯜꯂꯒ ꯊꯣꯡ ꯁꯥꯏ꯫ 1915ꯒꯤ ꯖꯨꯟ ꯊꯥꯒꯤ ꯇꯥꯔꯤꯛ 10ꯗ ꯐꯣꯔꯁ ꯑꯁꯤ ꯅꯂꯥꯒꯤ ꯈꯥ ꯊꯪꯕ ꯇꯣꯔꯕꯥꯟꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯅꯣꯡꯆꯨꯞ ꯊꯪꯕ ꯁꯤꯃꯦꯅꯥꯗ ꯂꯩꯔꯤꯕ ꯆꯤꯡ ꯀꯥꯕ ꯍꯧꯏ꯫ ꯃꯅꯤꯄꯨꯔ ꯇꯥꯎꯟꯗꯒꯤ ꯃꯥꯏꯜ 19 ꯂꯥꯞꯅ ꯅꯨꯡꯉꯥ ꯈꯨꯜ ꯑꯃꯁꯨꯡ ꯃꯤꯌꯥꯡ ꯀꯩꯅꯧ ꯍꯥꯏꯕ ꯃꯐꯝ ꯑꯅꯤꯁꯤꯗ ꯂꯥꯟ ꯆꯥꯕ ꯀꯕꯣ ꯂꯩꯅꯕ ꯑꯦꯗꯚꯥꯟꯁ ꯄꯣꯁꯠ ꯂꯥꯟꯕꯟ 2 ꯁꯥꯏ꯫ ꯃꯁꯤ ꯈꯪꯗꯨꯅ ꯒꯝꯚꯤꯔ ꯁꯤꯡꯅ ꯂꯦꯚꯤꯁꯀꯤ ꯁꯔꯨꯛ ꯈꯔꯅ ꯅꯔꯁꯤꯡꯍꯕꯨ, ꯁꯔꯨꯛ ꯈꯔꯅ ꯄꯨꯔꯅ ꯁꯤꯡꯍꯕꯨ ꯂꯨꯆꯤꯡꯍꯟꯗꯨꯅ ꯌꯦꯛꯅꯕꯒꯤ ꯂꯥꯟ ꯆꯥꯕ ꯂꯩꯔꯤꯕꯁꯤꯡꯗꯨ ꯊꯨꯒꯥꯏꯅꯕ ꯊꯥꯈꯤ꯫ ꯅꯨꯡꯊꯤꯟ ꯄꯨꯡ 3 ꯇꯥꯕꯗ ꯅꯔꯁꯤꯡꯍꯅ ꯅꯨꯡꯉꯥ ꯈꯨꯟ ꯌꯧꯗꯨꯅ ꯂꯩꯔꯝꯃꯤꯕ ꯀꯕꯣꯁꯤꯡ ꯑꯗꯨ ꯈꯔ ꯍꯥꯠꯂꯤ, ꯈꯔꯅ ꯀꯥꯏꯗꯨꯅ ꯆꯦꯟꯅꯈꯤ꯫ ꯄꯨꯔꯅ ꯁꯤꯡꯅ ꯂꯨꯆꯤꯡꯕ ꯀꯥꯡꯕꯨ ꯑꯗꯨꯁꯨ ꯃꯤꯌꯥꯡ ꯀꯩꯅꯧ ꯌꯧꯗꯨꯅ ꯂꯩꯔꯝꯕꯁꯤꯡꯗꯨ ꯑꯌꯥꯝꯕꯅ ꯍꯥꯠꯂꯒ ꯈꯔꯅ ꯀꯥꯏꯗꯨꯅ ꯆꯦꯟꯈꯤ꯫ ꯂꯦꯚꯤꯁꯀꯤ ꯀꯥꯡꯕꯨ ꯑꯗꯨ ꯂꯥꯟꯊꯦꯡꯅꯕꯒꯤ ꯑꯗꯨꯛ ꯋꯥꯔꯕꯃꯛꯇꯗ ꯆꯔꯥ ꯇꯪꯈꯥꯏ ꯑꯃꯇ ꯆꯥꯗꯨꯅ ꯅꯨꯃꯤꯗꯥꯡ ꯑꯗꯨ ꯋꯥꯅ ꯂꯦꯟꯈꯤ꯫ ꯆꯣꯛꯊꯔꯕ ꯂꯦꯚꯤꯁꯀꯤ ꯀꯥꯡꯕꯨ ꯑꯗꯨ ꯃꯆꯤꯟ ꯊꯣꯛꯅꯗꯅ ꯅꯨꯃꯤꯗꯥꯡ ꯑꯗꯨ ꯂꯦꯜꯂꯒ ꯇꯥꯡ 18ꯗ ꯆꯥꯅꯕ ꯆꯦꯡ ꯈꯔꯗꯪ ꯊꯤꯕ ꯍꯣꯠꯅꯔꯤꯉꯩꯗ ꯅꯨꯡꯊꯤꯜ ꯄꯨꯡ 2 ꯇꯥꯕ ꯃꯇꯝꯗ
ꯃꯅꯤꯄꯨꯔ ꯇꯥꯎꯟꯗ ꯂꯩꯔꯝꯕ ꯀꯕꯣꯁꯤꯡꯗꯨ ꯂꯥꯟꯕꯟ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯐꯪꯉꯤ꯫ ꯒꯝꯚꯤꯔ ꯁꯤꯡ ꯂꯦꯚꯤꯁꯀꯤ ꯆꯣꯛꯊꯔꯕ ꯃꯇꯧꯗꯨ ꯎꯕꯗ ꯇꯥꯟꯅꯔꯨꯕ ꯆꯨꯝꯗ꯭ꯔꯦ ꯈꯟꯗꯨꯅ ꯅꯣꯡꯃ ꯆꯨꯞꯅ ꯄꯣꯊꯥꯍꯜꯂꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛ ꯇꯥꯔꯤꯛ 12ꯗ ꯏꯝꯐꯥꯜꯒꯤ ꯂꯥꯟꯕꯟ ꯑꯗꯨ ꯈꯨꯗꯨꯝ ꯆꯜꯂꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯃꯜ ꯌꯥꯝꯕ ꯄꯣꯠꯇꯤ ꯊꯣꯏꯅ ꯂꯩꯔꯝꯗ꯭ꯔꯦ꯫ ꯋꯥꯏ ꯈꯞꯇꯕ ꯆꯦꯡ ꯃꯣꯟ 150ꯗꯒꯤ ꯈꯔ ꯍꯦꯟꯕ ꯑꯃ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯕꯣ ꯂꯥꯟꯃꯤ 700 ꯑꯃꯅꯦ, ꯃꯇꯨꯡ ꯏꯟꯕ 700 ꯑꯃꯅꯦ ꯃꯥꯏꯜ 12 ꯂꯥꯞꯅ ꯂꯩꯕ ꯑꯟꯗ꯭ꯔꯣ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯥꯟꯅ ꯍꯟꯗꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯐꯪꯉꯤ꯫ ꯃꯗꯨ ꯍꯦꯛ ꯇꯥꯕꯗ ꯒꯝꯚꯤꯔ ꯁꯤꯡ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯂꯦꯚꯤꯁꯀꯤ ꯃꯤ 200ꯒ ꯂꯣꯏꯅꯅ ꯇꯥꯟꯅꯕ ꯆꯠꯂꯨꯏ꯫ ꯏꯔꯤꯟ ꯇꯣꯔꯕꯥꯟ ꯌꯧꯕ ꯃꯇꯝꯗꯗꯤ ꯌꯦꯛꯅꯕꯁꯤꯡ ꯑꯗꯨ ꯃꯊꯪ ꯃꯊꯪ ꯍꯟꯗꯣꯛꯈꯤꯗꯨꯅ ꯃꯅꯤꯄꯨꯔ ꯄꯨꯝꯊꯥ ꯊꯥꯗꯣꯛꯂꯒ ꯆꯤꯡꯗ ꯆꯦꯟꯈꯠꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯔꯦ꯫ ꯒꯝꯚꯤꯔ ꯁꯤꯡ ꯇꯥꯟꯅꯔꯨꯗꯨꯅ ꯀꯥꯟꯅꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯊꯧꯕꯥꯜ ꯂꯣꯝꯗ ꯑꯆꯥ ꯑꯊꯛ ꯈꯔ ꯐꯪꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯆꯠꯈꯤ꯫ ꯁꯤꯔꯖꯨꯠ ꯑꯁꯤ ꯈꯨꯟꯇꯥꯛ ꯂꯥꯟꯁꯤ ꯑꯣꯏꯗꯨꯅ ꯂꯩꯔꯕ ꯃꯅꯤꯄꯨꯔꯗ ꯆꯥꯅ ꯊꯛꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯂꯒ 1915ꯒꯤ ꯖꯨꯂꯥꯏ ꯊꯥꯒꯤ ꯇꯥꯔꯤꯛ 19ꯗ ꯄꯦꯝꯕꯔꯇꯟ ꯁꯥꯍꯦꯕꯅ ꯊꯧꯒꯟ ꯇꯧꯗꯨꯅ ꯃꯤ 200ꯒ ꯂꯣꯏꯅꯅ ꯁꯤꯜꯍꯦꯠꯇ ꯊꯨꯡꯈꯤ꯫ ꯃꯅꯤꯄꯨꯔꯗ ꯂꯦꯚꯤꯁ ꯃꯤ 300 ꯁꯒꯣꯜ ꯇꯣꯡꯕ ꯁꯋꯥꯔꯤ 10 ꯂꯩꯕꯥꯛ ꯉꯥꯛꯅꯕ ꯊꯅꯝꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯤ 3,000-4,000 ꯔꯣꯝꯗꯪ ꯊꯧꯕꯥꯜ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯅꯠꯇꯅ ꯑꯇꯩ ꯃꯐꯝꯁꯤꯡꯗꯗꯤ ꯃꯤ ꯀꯅꯥꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ꯫ ꯁꯤꯜꯍꯦꯠꯀꯤ ꯑꯦꯖꯦꯟꯠ ꯇꯥꯀꯔ ꯁꯥꯍꯦꯕꯁꯤ ꯁꯤꯔꯖꯨꯠ ꯒꯝꯚꯤꯔ ꯁꯤꯡ ꯎꯕꯗ ꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯕꯒ ꯂꯣꯏꯅꯅ ꯔꯥꯖꯥ ꯁꯥꯍꯦꯕꯅ ꯍꯟꯗꯛ ꯏꯔꯥꯏ ꯂꯥꯏꯅ ꯌꯦꯛꯅꯕ ꯇꯥꯟꯊꯣꯛꯄꯤꯗꯨꯅ ꯃꯅꯤꯄꯨꯔ ꯈꯨꯗꯨꯝ ꯆꯟꯕꯤꯕ ꯑꯁꯤꯗ ꯁꯔꯀꯥꯔꯒꯤ ꯑꯣꯏꯅ ꯑꯩꯒꯤ ꯇꯔꯞꯇꯒꯤ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ꯫ ꯑꯩꯈꯣꯏꯅꯗꯤ ꯑꯁꯨꯛ ꯂꯥꯏꯅ ꯊꯣꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯔꯨꯗꯕꯅꯤ꯫ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃꯅ ꯔꯥꯖꯥ ꯁꯥꯍꯦꯕꯀꯤ ꯊꯧꯅꯥ ꯑꯃꯁꯨꯡ ꯇꯨꯡꯒꯤ ꯄꯣꯃꯤꯠ ꯎꯕ ꯀꯌꯥ ꯑꯁꯤ ꯇꯥꯕꯗ ꯁꯔꯀꯥꯔꯅ ꯄꯦꯜꯂꯗꯨꯅ ꯔꯥꯖꯥ ꯁꯥꯍꯦꯕꯅ ꯌꯥꯕꯤꯕ ꯊꯣꯛꯂꯕꯗꯤ ꯃꯅꯤꯄꯨꯔ ꯂꯦꯚꯤꯁꯀꯤ ꯃꯤ 500 ꯑꯁꯤꯒꯤ ꯃꯊꯛꯇ 1,500 ꯍꯥꯞꯀꯠꯇꯨꯅ ꯃꯇꯤꯛ ꯆꯥꯕ ꯂꯥꯟꯃꯤ ꯃꯄꯩ ꯑꯃ ꯁꯦꯝꯒꯠꯄꯤꯅꯕ ꯈꯪꯍꯟꯖꯔꯛꯏ꯫ ꯄꯨꯝꯅꯃꯛ ꯑꯗꯨꯒꯤ ꯈꯣꯔꯣꯁ ꯑꯃꯁꯨꯡ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯅ ꯆꯤꯡꯕ ꯄꯨꯝꯅꯃꯛ ꯁꯔꯀꯥꯔꯅ ꯄꯨꯒꯗꯕꯅꯤ꯫ ꯒꯝꯚꯤꯔ ꯁꯤꯡ ꯌꯥꯝꯅ ꯆꯤꯡ ꯂꯦꯝꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯣꯝꯅ ꯇꯥꯛꯄꯤꯔꯤꯕꯁꯤꯅ ꯕ꯭ꯔꯤꯇꯤꯁ ꯁꯔꯀꯥꯔꯒꯤ ꯄꯨꯛꯆꯦꯜ ꯑꯁꯨꯛ ꯆꯥꯎꯏ ꯍꯥꯏꯕ ꯐꯣꯡꯗꯣꯛꯂꯤ꯫ ꯁꯔꯀꯥꯔꯅ ꯇꯥꯛꯄꯤꯔꯤꯕꯁꯤ ꯊꯨꯅ ꯄꯥꯡꯊꯣꯛꯆꯔꯒ ꯁꯔꯀꯥꯔꯒꯤꯁꯨ ꯑꯩꯈꯣꯏꯒꯤꯁꯨ ꯌꯦꯛꯅꯕ ꯀꯕꯣ ꯑꯁꯤ ꯄꯨꯝꯇꯥꯟ ꯇꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯖꯒꯅꯤ꯫ ꯃꯁꯤ ꯅꯠꯇꯕ ꯁꯔꯀꯥꯔꯒꯤ ꯀꯥꯟꯅꯒꯗꯕ ꯑꯇꯩ ꯊꯕꯛꯅꯆꯤꯡꯕ ꯂꯩꯔꯕꯁꯨ ꯆꯤꯡꯅꯕ ꯂꯩꯇꯅ ꯇꯥꯛꯄꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯂꯦꯚꯤꯁꯀꯤ ꯃꯁꯤꯡ ꯍꯦꯟꯒꯠꯍꯟꯕꯤꯕ ꯑꯁꯤꯒꯤ ꯇꯧꯕꯤꯃꯟꯗꯤ ꯃꯄꯣꯛ ꯑꯁꯤꯒꯤ ꯀꯥꯎꯖꯔꯔꯣꯏ꯫ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯁꯔꯀꯥꯔꯗꯁꯨ ꯈꯪꯍꯟꯕꯤꯈ꯭ꯔꯕꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯒꯅꯤ꯫ ꯑꯁꯨꯝꯅ ꯁꯤꯔꯖꯨꯠ ꯑꯃꯁꯨꯡ ꯇꯥꯀꯔ ꯁꯥꯍꯦꯕ ꯑꯅꯤꯁꯤ ꯂꯩꯁꯤ ꯂꯩꯊꯣꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯦ꯫ ꯃꯤ 700 ꯑꯃꯁꯨ ꯃꯅꯤꯄꯨꯔ ꯉꯥꯛꯅꯕ ꯂꯩꯍꯧꯕꯒꯤ ꯋꯥ, ꯃꯅꯤꯄꯨꯔꯗ ꯆꯥꯅꯕ ꯇꯥꯡꯕꯒꯤ ꯋꯥ ꯑꯃꯁꯨꯡ ꯆꯦꯟꯅꯈꯤꯕ ꯃꯩꯇꯩꯁꯤꯡ ꯍꯟꯖꯤꯟꯍꯧꯕꯒꯤ ꯋꯥꯁꯨ ꯄꯨꯊꯣꯛꯇꯨꯅ ꯋꯥꯔꯤ ꯇꯧꯅꯈꯤ꯫ ꯃꯅꯤꯄꯨꯔ ꯅꯧꯅ ꯁꯦꯝꯒꯠꯄꯒꯤ ꯊꯕꯛꯇ ꯁꯔꯀꯥꯔꯅ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯕ ꯂꯩꯔꯕꯁꯨ ꯈꯪꯍꯟꯕꯤꯔꯛꯎ ꯍꯥꯏꯅ ꯇꯥꯀꯔ ꯁꯥꯍꯦꯕꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯔꯥꯖꯥ ꯁꯥꯍꯦꯕꯀꯤ ꯐꯤꯚꯝꯅ ꯂꯩꯇꯥꯕ ꯍꯥꯏꯕꯗꯨ ꯊꯣꯛꯇ꯭ꯔꯤꯕꯅꯤꯅ ꯊꯕꯛꯁꯤꯡ ꯑꯁꯤꯗ ꯁꯦꯟ ꯆꯪꯒꯗꯕ ꯄꯨꯝꯅꯃꯛꯁꯨ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯖꯒꯅꯤ꯫ ꯑꯗꯨꯒ ꯔꯥꯖꯥ ꯁꯥꯍꯦꯕꯁꯨ ꯊꯨꯅ ꯃꯅꯤꯄꯨꯔꯒꯤ ꯁꯤꯡꯍꯥꯁꯟꯗ ꯂꯦꯡꯈꯠꯄꯤꯗꯨꯅ ꯃꯔꯨꯞ ꯑꯣꯏꯕꯒꯤ ꯐꯤꯚꯝꯁꯤ ꯆꯦꯠꯁꯤꯟꯕ ꯍꯦꯟꯒꯠꯅꯕ ꯍꯣꯠꯅꯕꯤꯒꯅꯤ ꯍꯥꯏꯅ ꯅꯤꯡꯖꯩ꯫ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯈꯨꯟꯅꯥꯏꯒꯤ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯍꯥꯏꯕ ꯃꯇꯨꯡ ꯏꯟꯅ ꯂꯥꯛꯂꯤꯕ ꯇꯥꯔꯤꯛ 10 ꯑꯁꯤꯗ ꯁꯤꯡꯍꯥꯁꯟ ꯀꯥꯖꯔꯒꯦ ꯍꯥꯏꯅ ꯈꯟꯖꯔꯤ꯫ ꯃꯗꯨ ꯅꯪꯅꯕ
ꯑꯩꯍꯥꯛꯁꯨ ꯊꯣꯛꯆꯕ ꯇꯥꯔꯤ꯫ ꯌꯥꯝꯅ ꯐꯔꯦ ꯔꯥꯖꯥ ꯁꯥꯍꯦꯕ, ꯑꯄꯟꯕ ꯂꯩꯇꯅ ꯃꯅꯤꯄꯨꯔ ꯌꯧꯔꯒ ꯑꯍꯟ ꯂꯃꯟꯁꯤꯡꯒꯤ ꯈꯨꯕꯝ ꯍꯟꯖꯟꯕꯤꯔꯣ꯫